ꯃꯍꯩ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯂꯥꯏꯔꯤꯛ ꯍꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯏꯕ ꯇꯨꯏꯁꯟꯗ ꯇꯥꯛꯂꯛꯏꯕ ꯈꯨꯗꯤꯡꯃꯛ ꯅꯩꯅꯕ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯣꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯆꯪꯈ꯭ꯔꯤꯕꯁꯦ ꯀꯥꯏ ꯖꯒꯥꯗ ꯆꯪꯈꯤ, ꯉꯁꯤꯒꯤ ꯑꯩꯅ ꯁꯣꯏꯈꯤꯕꯁꯤꯅ ꯀꯥꯏ ꯖꯒꯥꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯒꯗꯕꯅꯤ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯈꯥꯎ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯝꯃꯕ, ꯇꯥꯛꯂꯛꯏꯕ ꯄꯔꯥ ꯈꯨꯗꯤꯡꯃꯛ ꯄꯥꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯍꯩꯔꯔꯣꯏ꯫ ꯁꯤꯒꯤ ꯐꯤꯜ ꯑꯁꯤꯗꯁꯨ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯍꯣꯠꯅꯕ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯉꯔꯥꯡ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯔꯥꯡ ꯆꯪꯈ꯭ꯔꯤꯕ ꯑꯁꯤ ꯀꯥꯏ ꯖꯒꯥꯗ ꯆꯪꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯔꯤꯛꯁ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯔꯥꯡꯁꯦ ꯃꯥꯔꯀꯦꯠꯁꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯃꯥꯔꯀꯦꯠ ꯀꯥꯈꯠꯄꯅꯤ, ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯀꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ? ꯁ꯭ꯋꯥꯏꯒꯤ ꯖꯣꯟꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯒꯅꯤ ꯍꯥꯏꯗꯅ ꯆꯪꯕꯅꯤ꯫ ꯃꯁꯤꯗ ꯆꯪꯉꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯌꯦꯡꯉꯨ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯀꯥꯈꯤꯕ ꯖꯒꯥ ꯁ꯭ꯋꯥꯏꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯖꯣꯟ ꯑꯁꯤꯗ ꯃꯥꯔꯀꯦꯠꯁꯤ ꯄꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯄꯣꯔꯠ ꯂꯧꯔꯒ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯀꯅꯤ ꯍꯥꯏꯗꯅ ꯕꯥꯏ ꯁꯥꯏꯠ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯔꯀꯦꯠ ꯑꯃ ꯀꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯥꯏ ꯖꯒꯥꯗꯒꯤ ꯀꯦꯜꯂꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯀꯦꯜꯂꯛꯏꯕ ꯖꯒꯥꯗꯣ ꯔꯦꯁꯤꯁꯇꯦꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯜꯂꯛꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯁꯤꯁꯇꯦꯟꯁꯁꯦ ꯀꯥꯏꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯄꯒꯤ ꯌꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯖꯣꯟꯁꯦ ꯁꯤꯒꯤ ꯑꯦꯔꯤꯌా ꯖꯣꯟꯁꯤꯗ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯑꯣꯔꯗꯔ ꯄꯤꯔꯒ ꯅꯨꯃꯤꯠꯁꯤꯃꯒꯤ ꯃꯥꯔꯀꯦꯠꯁꯤ ꯁꯤꯗ ꯕꯨꯛ ꯇꯧꯁꯜꯂꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯨꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ, ꯉꯔꯥꯡꯁꯦ ꯁꯤꯒꯤꯗꯒꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯌꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯡꯉꯨ, ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯀꯥꯔꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ? ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯝꯕ ꯁꯄꯣꯔꯠꯀꯤ ꯖꯣꯟꯁꯤꯅꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯃꯊꯛꯂꯣꯝꯗ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯤꯁꯦ ꯎꯏꯀꯣ? ꯍꯥꯏꯕꯗꯤ ꯁꯤꯒꯤꯗ ꯂꯩꯔꯝꯃꯤꯕ ꯁꯄꯣꯔꯠꯀꯤ ꯖꯣꯟꯁꯤ ꯌꯥꯝꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯆꯤꯡꯈꯠꯄꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯆꯥꯛ ꯈꯥꯏꯅ ꯈꯪꯉꯒ ꯆꯪꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯈꯔ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫